Manipur News channel mayam bataram uksari loina si maroi pau pijari ahan bada Langi Cheksan Tourang Loukhatnaba Ministry of Home Affairs na state Singda Khanghankhre karigumba yakna ban landarak laba amadi langa manaba phiam ama tholak patarabadi masibu thenanaba civil defense rule gi makada sab chawa thabak sing Loukhatnaba Ministry of Home Affairs na state amadi union territory Singda Zerol thaduna Khanghankhre agency gi pauna hai Ministry of Home Affairs na state amadi union territory singi chief secretary Singda Zerol thaduna civil defense rule gi makhada emergency gi thabak sing state ki sakti makhada Loukhatnaba Khanghankhre karigumba yakna bana attack tawlaba natraga langa manaba phiam ama lakpa matamda misam miyam gi lanthung ngang senaba amadi nomui tangai phada thabak sing maru in electricity water amadi transportation gi thabak singda apanba thoktanaba civil defense rule solsing samapan humpuni pangi section Taramatugi maka the special power sinaduna state government na thabak sing Loukhatnaba Khanghankhre municipality gumba local body singna masagi phandagi hairiba emergency gi thorang sing asi lokhatkadabani haiba thorang asi hana local body singna routine oina toromba thabak singdagi priority pidura tawgadabani karigumba tamthiba attack ama thorakpa tarabadi miyam ngak senaba amadi miyam lanthung ngak senaba Thabuk Loukhatnaba Civil Defense Act Sourcing Samapan Humpuni Pangi Section Taramathoy State Government da Sakti Piri Local Authorities Singit Leisure Fund Sing Cheksan Tourang asida ahenwa miyeng thamduna masida sinagadabani hainasu Ministry of Home Affairs na khangalakli samna hairabada karigumba yakna bana Kaungudana Daglaba natraga lan thorokpa tarabadi state na kodakta action lokhatkadabani amadi local government na makoigi routine work tagi hairiba thabak asida ahanma priority pigadabani haibani chief secretary singda thaba serol aduda civil defense rule solsing samapan humpuni pangi section 13 de piriba thabak sing lokhatpaga loinana nasa gi state UT singi director civil defense ta emergency procurement gi power senabaga loina darka oiba emergency gi thabak punama pangthoknaba sakti state amadi union territory singi lengak na sinare haina sukhan ki amaromda India amasung Pakistan ani gi marakta sahi Kuntha romgi matungda amuk hana ukhanaraktuna nakal ani gi marakta khut thana marak asida ngasi prime minister Narendra Modi na army naval amadi air force gi chief ahungi unaduna oirakliba phiam asigi matangda kupna wa khana kre hairi ngasi ayuk anganwada Indian army na ex post ta thadorakba Zerol amada mathaki wafam asi pongtoladana chayol ani rongi mamangda Jammu and Kashmir gi Pahalgam da tourist kuntaruk hatkiba thodok matung haukiba nimsak janamitagi Indiana operation Sindur operation chathadana Pakistan amasung Pakistan occupied Kashmir da leiba terrorist camp mapan da attack chathakibani amaromda masigi pakum oina Pakistan India gi noksuk amasung awang thungmoda leiba phom singda misal amadi heavy artillery sinadana landarakre matung makhata na me nipan amasung mapan gi lona ba hingda su Pakistan na drone sinadana noksuk thangba border area da Landarki Pakistan troops singna Jammu and Kashmir gi line of control da ceasefire violation tawagi thawang sing teptana satharli haina sapungtorli makhata update amada maitei gi lophom sing kukina low khoijaliba sing thingadabani maitei gi lophom sing da kuki singna low khoijaliba sing kodakta thingadabani loinana maitei singna masa gi lophom da low uba hangalu haina demand ngarang moirang kendra gi lomi gi sinmi amasung nupi lupna sinduna sunu sipai market seta wakat mifam sathakre wakat mifam aduga mai lenana lup asigi secretary L Manglem na haikibada Bisnupur district ki manung channa leiba oinam lesram wangu kumbi yauna moirang subdivision gi singkhong jingya da leiba maitei singi lophom singda kuki singna low khoijanduna leire hokiba sahi ani asida maitei singna singkhong jingya da sangduna low uba ngamdana lakli adubu low uba matam asida tera khongsangbi tronglawbi gi maningda low pari kun wangu kumbi gi maikei da low pari lising ama henbagi lophom kuki singna low khoijale lophom sing asida sahi asidagi maitei singna low uba yahanbiyu haina maitei singna demand tawduna leiribasigi ona tenabada kuki sina low khoijaliba asimak thamoi sokninga gi masakni maram asina mai mari lenaba singna athubada lophom thokpa action lokhatpiyu hiram asigi matangda Bisnupur district ki DC ga tanadana longi singna matau karamna lophom sing asida sangadagi haibagi process tawduna leiribani cherak asida Bisnupur DC transfer torokwa asina jathari process asida pathara kadra haibagi singnaba leire longi singi awaba asi koktri phawa Bisnupur DC ki transfer order state obiu nakalamromda irang asina low uba ngamdana leirliba lophom sam hundra gi damak hogiba sahi solisingani kolomdoi dagi bifam tokpa compensation sing atubada pithokpiu haina phongtorakli makhata update namada kidnap case kamai lenana pambaina lusingba ULF ki kadar ahum police na fare hokiba tang
tareta Thobal district ki Lilong police station gi manung chanba national highway number 102 Imphal More lambi gi Lilong thongdagi ransom gi damak rims complex dagi MD Saddam Hussein koba Lilong usoi pokpi tharau roktagi mioi ama kidnap tokhiba mai lenana pambai lusingba ULA ki member police na fare loinana MD Saddam Hussein hai mioi asisu rescue tori haina police ki paw amana hairi makha tab update AT Delhi wing na angama mateng togani hojik oiriba India gi phibam achida Punjab Chandigarh Gujarat amadi Rajasthan chingma phom chingda leiriba maitai macha singna Delhi da lakwa matamda awa ana khudongsa daba kayabu Arambai Tengol student wing Delhi branch na angama mateng pangani Himalaya kidamak Arambai Tengol matam punamak talepli khudongsa daba leiba singna Arambai Tengol student wing Delhi branch ki page ta paw ibi hairi makha tab update amada Jammu and Kashmir gi Sambada BSF na terrorist target Hatkhre border lansalakpada thingkhre border security force BSF na Jammu and Kashmir gi Samba sector da leiba Pakistan border rom dagi terrorist na sansalakpa thingba loina terrorist target nongmaina kaptuna Hatkhre haina BSF ki official amana phongtorli BSF Jammu na X ta thadorakpa post May 9 ahing pung 13 rom tarakpada Jammu and Kashmir gi Samba sector da leiba international border law na India da lasen na honaramba terrorist target BSF ki jawan singna khut thona boda matung nongmaina Parmadagi mafam aduda secret haina X the post story official source asina hai masing yaulaba terrorist aduna India romda asana na hona boda Pakistan ranger singna Pakistan lomda labor Dandar post dagi cover tawdana nomai kap tana jangsa lakhibani border lansana na hona ringeda terrorist aduna border da labor BSF singna khanglak bodagi akanwong da nomai kapna raba matung terrorist tare adu khat pagam khibani amadi Dandar post aduda amang ata kyasu thoki hairi me tare tagi hogdana Indiana operation Sindur hek laktokraba matung da Indian army force singna western border area da ngak sinmi thabak kankatuna lakhibani amadi Indian armed forces singna Pakistan amasung Pakistan occupied Kashmir gi mafam mapan da sathakiba attack sing the amang ta kya thon khiba dana tana terrorist chamarom hena hatpa ngomkhrabani makha ta update amada search operation da tapho kuki village tagi khulai kya phagat pagal loena lalo butara phagat pangomkhre security force na towan mafam sing the search operation gi manung channa ngarang senapati police station gi manung chanba tapho kuki village da masa khangdaba khulai paiba singna losan dana thamlamba khulai sing phagat pangam khibo loena laloba kaya su phagale hairi ngarang tapho kuki village da chathakiba search operation adu da phagat kiba khulai sing adudi bolt action single barrel rifle ani .22 rifles ama magazine ama 9mm pistol ama magazine ama 9mm live ammunition ani .22 gi live ammunition turret 12 bolts anti narcotics taraga nipan phagat ki hairi amarom da ngarang security force na Thawal police station gi manung chanba lamding command temlekai da sathaki operation da extortion kidnapping ama di monetary demand to boda senaba KCP MFL gi lami mari su phare hairi pawasiga loina sigi di maro pau pija matang asilo jere makata update kidam mayam pun ngai minasi loina na channel asiwon sibidina like amade subscribe to biramu